Manipur Top Trending News na tungan-tungan ba reliable source sindagi lakot jaraga matam-matam di oiba maru oiba i-pausing patukuna khanghanjari lepak asida lon yadama ongda sangsilpasingna lanjadaba tribal singbu pangmasiduna umangi lam popsili modina sum hayakli illegal inflection henganaba demographic mission launch tawragani August 13 India gi 108 suba independent day gi thorumda ngarang gi modina red fort ki miyamda wangang bata lepak asigi demography bu atamnana semdoknaba thorang tawba yawe Harang asi lon yadama ongda lepak sida sangsilakliba miyoi sing putangda paikhatli lon yadama ongda sangsilakpa illegal inflection singi thokong lemna tharoi haina phongdoki PM Modin hai lepak miyamda ngasi aina jeksinwa ama thamjari lepak asida demography gi crisis thokhanaba maruhulle haiba chap chana khangle lon yadama ongda sangsilakpa miyoi singna lepak asigi naha singi sakthung munbire masida natana miyoi sing asina lepak asigi nupi oibisingbu target tawba hawrkle tungan bamhamda leiba lanjadaba tribal community kyabu apang basiduna umangi lam khopsingduna lesinba thengare India na masigumba thong amata lemna tharoi atu matamda laingana high power demographic mission ama hudokuna illegal infection singi oiba crisis asi thengana ba thabak paikhatagani haiki e modina demography mission hudoklagani haina authokra matung leipa asigi pauses singda mamang chahida center laingana demographic challenge thengana bagidamak panel ama semnaba thawang lakotkani haikibadu ngasi phawba thabak tonthokidri haina phongdoknarli Mamang sahi February amada Union Finance Minister Nirmala Sitaramna mahaki interim budget warolda demographic challenge wariba population khanghaudana wangkhalakpa amadi population gi oiba constitution da ahong balak libasi thenganaba committee semlagani haina lauthokibani adubu ngasi fawba demography mission ga mari leinana committee na jaga panel amata sengkibi official oiba wakum phongtokiba leitri PM Modina miyam da wangang bada makhatana lepa asigi similon amadi security gi oiba anuba khongthang kaya pakhalagani haiki Thangsing adugi manungda sahi asigi October tha phawgi manungda good and service tax sendokpa thadokpa punsida ahanba oina thabak thiriba miyoi damak rupa crore lakh amagi scheme indigenous semiconductor project amadi leipa asigi strategy oiba amadi public oiba mafum kya ngak sena mission sudarshan chakra nachingba yauki asu pawdamada soikilan kiba wasu mapigani channel asi bunuk sibiduna share amadi subscribe tawbibi dama haningai tan tharap khondok sari amadi makhatana miyam gi seba tawba ngamba ojege